यूक्रेन की फाइटर जेट अहुम कापथख्रे रशिया खरकिप ngakpa trupsing Russian border yaukshinkhre Ukraine की नोंगपोक तलाइबा टारगेट सिंगदा Russian trupsing na makha tana attack chathakibaga loinana Black Sea ge Snake Island manakta ama Mykolaiv amasung Kharkiv region singda amamam yauna Ukraine fighter jet ahum makoigi forcing na kapthakre haina ngarang ningthokabada Russia na phongdokre Russia की डिफेंस मिनिस्ट्री ना हाई के मखोई की फोर्सिंग ना मिकोलाइव रीजन दा Su-25 एयरक्राफ्ट अमा खरकिव के वेलियाका कोमिसुवाखादा अमसुंग स्नेक आइलैंड मनाक्ता Su-24 अमा कापथख्रे हाइरिबा स्नेक आइलैंड अदु यूक्रेन की बॉर्डर गार्ड सिंग अदुना मखोइबु सरेंडर तौनबा रशिया की लान गे जहाज अमगी डिमांड याखिदबा अदुदगे लान असिगे हानबा तांगकता मालेम सिन्ना ममिंग चटखिबने फेब्रुआरी 14 यूक्रेन दा रशिया ना ट्रुप लिसिंग कया थाखिबदुगी मतुंगदगे था अमगी मतुंगदा रशिया अमसुंग रशिया ना ngaklo piba forcing na Sea of Azov अमसुंग Black Sea परिंगदा अमसुंग रशिया का थंगनबा यूक्रेन की नोंगपोकता ग्रीस लैबा का चौबा हाइफेट मानबा मफम अमा पाइदुना लैके अदुबा हौकिबा चयोलनिदा अवांग नोंगपोकता खरकिव सिटी गी अकोइबदा एरिया अदुदगी रशियन फोर्सिंग अदु तांथोख्रे किप की अकोइबा मफम सिंगदगिसु तांथोखिबा मतुंग मदु मखोइगी ख्वाइदगे थुना माइथिबा सिंग नंगबो ओइख्रे लान असि हौकिबा मतुंगदगे रशिया ना मखोइगी फोर्सिंग ना एयरक्राफ्ट चामगा हुंपुनिपान हेलीकॉप्टर चामगा कुनमंगा अनमैन एरियल व्हीकल चनिपान गा मरफुगा मापन एंटी एयरक्राफ्ट मिसाइल सिस्टम चहुमगा तरेट अमसुंग टेंग लिसिंग अहुमगा चामगा निपान अमसुंग अतै आर्मर कॉम्बैट व्हीकल कयामरुम थुगाइदुना मांग ताखनख्रे हाइखे Russian Defense Ministry dagi pausing asi tongana ningtamna chumbra lanbra lepangamdre nakal amaromdana Ukraine gi khwaidagi chawba city Kharkiv ngakthokiba Ukraine troopsing na mafam adu Russia gi forcing takthokre amasung Russia gi tainaba mafam adu yauna sangsinba ngamkhre haina ngarang ningthokaba numita Ukraine na phongdokre Ukraine gi lanpham gi pausing adu achumbra haibadu pawgi agency Reuters na khudakta khangba ngamdre यूक्रेन की ट्रुप कया रशिया ngamkhai aduda thungkhrabage amasung mafam kadaidano haibadu mayek sengdre adubu karigumba pawadu chumba tarabade Donbas region da Russia gi attack adu thingkhre haiba Western military agency singna haikibadu ge matung awang nongpok to Russia gi forcing takthokpada Ukraine gi counter offensive na mai pakpa hengalakle haiba utle Facebook post amada Ukraine gi defense ministry na haiki Ukraine gi territorial defense forces ke Shamaga kuntaret suba brigade ke Shaniga kuntaret suba battalion na Russia ga taina bangam kai da thungkhre Ukraine gi firan gi machu sing taiba border post amagi manakta nganong maijing numita Ukraine gi troop tara gani thoirom leiba du utuna ministry aduna Facebook da video ama phonglakhe Vladimir Putin Sathina Nare blood cancer ne reports Russia gi president Vladimir Putin yamna Sathina Nare amasung masi Ukraine da hojik थोकलिबदुगे मचाक अमनी हाइना हानगी ब्रिटिश स्पाई अमना हाइख्रे अनाबसी चपचाना करिनो खंगदे लायंग लगा फबा याबरा नत्रगा टर्मिनल हाइबदु खंगदे अदुबु मसी यूक्रेन द थोकलिबदुगी मचाक अमनी खल्ली हाइना महांगना हाइखे रशिया दा अमसुंग अतै मफम सिंगदा लिखुन सिंगदगी तारिबा सिंग अदुदगे पुतिन तसेंगनमक यामना साथीना नारे हाइबसिदि सोइद्रे हाइना महांगना हाइखे मरक्सिदा रशिया लुचिंगबदुगा नकनबा मरी लेनबा ओलिगर अमनसु Putin blood cancer na kanna nare haibagi record tawkhre US magazine news lines na phongkiba recording amada western venture capitalist amaga masak maming khangdaba oligarch aduga Putin gi haksel gi matang da khanakiba du takhe haukiba chayol da pangthokiba victory day thauram sing adu yauna miyam gi oiba thauram sing da president gi haksang sokna ukhibaga loina na mahaki haksel gi matang da wa kaya muk ngangna rakhre Social media da video sing amasung photo sing da President Putin na Moscow gi Red Square da military parade ama yengbada Malim yani subalanjaw gi veteran sing amasung senior dignitary sing gi marakta phambada mahaki makhong sing adu athaba green cover ama na kupsin ba utle amuba bomber jacket ama lituna Putin na lokhuba du su uba phangki amasung saurakna tablapa -degree Celsius mapan gi weather adu da phamliba mayam adu gi manungda mahak matom khaktana ahianba firol sing mathau taba du ukhe handak tasu Vladimir Putin amasung magi defense minister Sergei
Soiguga gi marakta pangthokiba video meeting amada minute 12 gi clip aduda mahakna table aduda setna paisinba adu utke Minister Putin sikhi bai badu aikhoi pumnamangna asa tawre mahakna Russia gi economic chapsana mang takhan khre Ukraine gi economy amasung atai laiba kaya gi economy mang takhan khre lairiba aruba wathok asi mahaki makok aduna ne wakhal ngauba kanagumba mana malem asibu mathak makha onthokpa ngami haina oligarch aduna haire wari sanaba du mahaki ayaba yauduna record tawkhiba maramna western businessman aduna oligarch aduge maming adu taktana thammi haina news lines magazine aduna haike President Vladimir Putin na Ukraine bu militarized tawba thingnaba amasung laibak adubu fascist singi makutagi ngakthoknaba special operation amani haiba Russia gi landaba duna Europe ki security da ki bapire Mariupol dagi Ukrainian forces sing lokthokpada mateng pangnaba China da haijakre Mariupol dagi Ukrainian troops sing lokthokpada mateng pangbinaba Azovstal da leiriba forcing gi mari mata sing na China da haijakre fighter sing adugi mari mata sing na press conference da haiki madude aikhoina China da mijeng changlaknaba amade lan asida peacemaker oiduna aikhoigi fighter singbu Azovstal dagi lokthokpada mateng pangnaba haijare NATO da yauba asoiba khongthang oigani haina Putin na Finland da warning tawkhre Russia gi president Vladimir Putin na Finland gi mahaki lengmanaba da warning piraduna haikhre madude NATO da yauba masung Finland gi neutral status thadok paibasi achoba soiba ma oigane Finland gi security da ki bapiba leite hairaduna Putin na saule ninisto da warning adu pi khivane Finland na athuba matamda NATO da yauna bahaunabi matungina defense alliance asida haijadringai gi mangoina na laibak asigi president na Putin ga phone da wari sanakhivane Russia na Ukraine da landakraba matungda Sweden su nongsuplomgi alliance asida yauning bagi apamba phongdokhrabane Finland asi Russia ga kilometer 1,300 sangna border lona duna leiribane Me taraga ni pande attack sa tharakpa yai haiba pau phangbadage Sri Lanka da security ki section thorang kangkhatlaga nei Sri Lankan government ki mayokta lan horamba haujikti mathau lepkhraba Liberation Tigers of Tamil Ilam LTTE militant group ki hanagi kader singna Me taraga ni panda Tamil Genocide Remembrance Day da attack kaya chathanaba thorang tawri haiba report khara Indian media da phongdok nakhiba matungda Sri Lanka gi Defense Ministry na ithat laibagadu sinthungna security ki section thorang kangkalagani haina laukthokre Muli Vehicle Remembrance Day haina khangnaba Tamil Genocide Remembrance Day asi chahi khudingi Sri Lanka gi Tamil singna Me taragani panda observe tawduna lakle Me taragani pan asi kumja 2009 da chahi kunmanga helaklaba ithat laibagadu ge civil war loisin khiba numit ne LTTE gi lusingba Velupilai Pravakaran hatkhibaga loidana numit aduda matam sanglaklaba civil war adu loisilakle haina Sri Lankan government na laukthokibane India gi Hindu pausena me taraga humdoi da phongkiba report amagi matungda Sri Lanka gi Defense Ministry na hai information adu gi matangda inquiry satharaba matungda Indian Intelligence Agency singna Sri Lanka da information adu general information oina pirakhibani amade hiram asigi matangda Thizin khigani amade Sri Lanka da pau pinaba laukhatpam thokpa khongthang laukhalagani haina khangalakhe National Security gi wafam ga mari lainaba intelligence amasung security fna phangkhiba information adugi matangda investigation chatharagani amasung makha taba khongthang sing laukhatuna security gi section thorang sing kangkhalagane hidamasigi matangda mari lainaba security forcing da khangalagani haina ministry asina makha tana phongdokhe Kumza 1995 da ningtamba phangkhibadage Sri Lanka na laibak asigi khwaidagi sathiba selthum gi crisis mayok narigai marakta LTTE gi hanagi kader singna haujik leiriba selthum amade political gi phibam aduge khudong chaba lawduna ithat laibak aduda attack sing chathanaba mukhanna punsinana bohonari haina intelligence agency singna warning tawkhe aroi bada tabiri bapum namakpu thagat chare